그럼 제일 명 마이키란 신나 이기 마맘다 ngasi ꯑꯩꯈꯣꯏꯒꯤ middle class ꯌꯨꯝꯒꯤ ꯇꯣꯂꯣꯝꯇ ꯇꯧꯖꯔꯒꯦ ꯃꯦꯝ ꯃꯦꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯅꯧꯕ ꯐꯦꯁꯇꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯁꯤꯗ ꯀꯨꯞꯄꯤꯕ ꯐꯤꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯍꯟꯕ ꯂꯥꯛꯇꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯐꯖꯩꯁꯤꯕꯣ ꯀꯔꯤꯅꯣ ꯏꯃꯥ ꯑꯁꯤ ꯅꯪ ꯃꯃꯥꯡꯗ ꯅꯪ ꯁꯣꯐꯥꯗ ꯄꯨꯔꯛꯄ ꯐꯤꯗꯨ ꯅꯠꯇ꯭ꯔꯒ ꯀꯨꯞ ꯂꯩꯁꯤꯕꯣ ꯑꯁꯤ ꯐꯖꯩꯁꯤ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯌꯥꯏ ꯑꯩꯁꯨꯅꯦ ꯈꯪꯉꯕ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗꯅ ꯍꯦꯛ ꯂꯪꯊꯣꯛꯄ ꯑꯗꯨꯒ ꯑꯁꯤꯅ ꯈꯨꯠꯁꯤ ꯈꯟꯖꯤꯜꯂ ꯊꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯀꯩꯅꯣ ꯕ꯭ꯔꯥꯟꯁꯦ ꯑꯗꯨ ꯍꯟꯗꯣꯏꯅ ꯃꯣꯏꯅ ꯄꯩꯁꯥ ꯑꯩꯈꯣꯏꯗ ꯄꯤꯕ꯭ꯔꯣ ꯄ꯭ꯔꯃꯣꯠ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯑꯍꯥꯡꯕ ꯕꯣꯇꯜ ꯑꯍꯥꯡꯕ ꯕꯣꯛ ꯑꯗ ꯆꯍꯤ ꯑꯃꯗ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯊꯝꯗꯣꯏꯅꯦꯁꯦ ꯊꯕꯛ ꯀꯥꯟꯅꯈ꯭ꯔꯦꯅ ꯊꯝꯃꯤꯕ ꯀꯔꯤ ꯊꯕꯛꯅꯣ ꯀꯥꯟꯅꯔꯛꯇꯣꯏꯁꯤꯗ ꯁꯤꯗꯕꯣ ꯅꯪꯁꯨ ꯀꯔꯤꯝ ꯀꯥꯟꯅꯕ ꯊꯝꯃꯤꯁꯤꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯁꯦ ꯑꯁꯤꯗ ꯁꯤ ꯍꯟꯖꯤꯜꯂ ꯊꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥꯁꯤꯕꯣ ꯁꯤꯁꯤꯅ ꯇꯦꯕꯜ ꯁꯦꯡꯅꯕ ꯊꯝꯃꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅꯦ ꯀꯣꯜꯂꯤꯛꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯊꯝꯃꯦꯕ ꯑꯗꯨꯕꯨ ꯃꯔꯤ ꯃꯇꯥ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯃꯔꯤ ꯃꯇꯥꯗ ꯀꯣꯜꯂꯤꯛ ꯑꯍꯟꯕ ꯄꯤꯖꯗ꯭ꯔꯗꯤ ꯀꯅꯥꯗ ꯄꯤꯖꯗꯣꯏꯅꯣ 이만한 거 씹어서 가나다면 내가 가나다면 머리만 다 가나보래 그러게 왜 미리 그때 비슷하 아따 뭐 리엔 같은 거 아마 아마 잠시 담에 누가 아고 유무도 돼요 이마 생사 드리지 꼬이래서 힘이 힘 못하면 지가 이러지 봐 나빠야 밤에 두개 탐이니 아들은 내가 간다 그 그런 또 쌍이 있었으면 많아 그런 또 야산 보이지 나 시들까 담내게 그럼 좀 잡고 싸움이 먹고 싶게 아무 아예 타박 가나라가는 탐이바 아들이요 싱점 프라다 가시나 그리고 메뉴 점 프라다 가시 힘이 저 힘 좀 프라다 가시 담이 아도 소하양 같은 거네 타박 가나라가는 탐이 갔다니 아도 랑기 전에 가면 랑 좋거든 타박 가나다 주는 것도 없더라 미 그디 먹기 힘들면 아마 지금 와이 때는 없는 와서 좀 그런 거니 허이 힘들디 이 맛이 이사fe 이기네 티티 사세 양 구이로 티산에 지지는 들어가 두긴 피아는 삐그리지 피야 냥 yen비로 뭐 아이 수요일에 디 시장한테 수도 받아야